ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯆꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯂꯨꯄꯥ ꯂꯥꯈ 12 ꯆꯪꯅ ꯍꯧꯗꯣꯡ ꯊꯝꯒꯗꯣꯔꯤ꯫ ꯁꯦꯟꯃꯤꯠꯂꯣꯟ ꯈꯝ ꯊꯦꯡꯅ ꯁꯣꯛꯄꯗꯒꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯕꯇ ꯁꯦꯜ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯅ ꯂꯨꯄꯥ ꯂꯥꯈ 12 ꯔꯣꯝ ꯆꯪꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁꯇ ꯍꯧꯗꯣꯡ ꯀꯌꯥ ꯊꯝꯒꯗꯣꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯈ 13 ꯔꯣꯝ ꯆꯪꯅ ꯍꯧꯗꯣꯡ ꯀꯌꯥ ꯂꯩꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁꯇ ꯊꯝꯒꯗꯣꯔꯤꯕꯁꯤ ꯍꯥꯎꯁ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯎꯆꯤ ꯀꯌꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁ ꯑꯁꯤꯗ ꯎꯆꯤ ꯐꯥꯅꯕ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯡꯁꯤꯡꯁꯨ ꯊꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯣꯠ-ꯆꯩ ꯇꯥꯡꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯏ ꯈꯥꯛꯇꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯒꯤ 242 ꯔꯣꯝ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯉꯛꯄ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟ ꯀꯌꯥ ꯁꯦꯝꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯏ ꯈꯥꯛꯇꯕꯒꯤꯗꯃꯛ ꯇꯥꯂꯤꯕꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯒꯤ ꯃꯤꯑꯣꯏ 242 ꯔꯣꯝ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯝꯕ ꯃꯤꯑꯣꯏ 16,000 ꯔꯣꯝꯁꯨ ꯐꯥꯒꯠꯇꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯣꯛꯈꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯝꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯁꯦꯝꯗꯨꯅ ꯏꯁꯩ ꯈꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯂꯥꯏ 12,000 ꯍꯦꯟꯕꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯔꯥꯏꯠ ꯀꯌꯥ ꯄꯤꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯥꯏꯅꯥꯅ ꯂꯦꯖꯔ ꯋꯦꯄꯟ ꯌꯥꯎꯕ ꯖꯍꯥꯖ ꯊꯥꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯖꯄꯥꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯖꯔ ꯋꯦꯄꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯆꯥꯏꯅꯥꯅ ꯂꯦꯖꯔ ꯋꯦꯄꯟ ꯌꯥꯎꯕ ꯖꯍꯥꯖ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯄꯥꯟꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯦꯖꯔ ꯋꯦꯄꯟ ꯃꯥꯏ ꯄꯥꯛꯅ ꯇꯦꯁꯠ ꯇꯧꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯜꯒꯤ ꯖꯍꯥꯖ ꯑꯃꯠꯇꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯂꯦꯖꯔꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯤ꯫ ꯁꯨꯞꯅꯒꯤ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯂꯩꯕꯥꯛ ꯈꯔ ꯈꯛꯇꯗ ꯂꯦꯖꯔ ꯋꯦꯄꯟꯁꯤꯡ ꯂꯩ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯥꯂꯦꯝꯗ ꯄꯔꯂꯣꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯥ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2011ꯗ ꯖꯄꯥꯟꯗ ꯃꯦꯒꯅꯤꯆꯨꯗ 7.0 ꯌꯧꯕ ꯌꯨꯍꯥ ꯍꯥꯕꯗꯒꯤ ꯁꯨꯅꯥꯃꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏ 19,900 ꯔꯣꯝ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯔꯐꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯂꯛꯄ ꯉꯥ ꯃꯈꯜ ꯑꯗꯨ ꯍꯟꯗꯛ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯎꯊ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯃꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯂꯦꯝꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯕ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯄꯔꯂꯣꯏ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯇꯥꯡꯅ ꯊꯣꯛꯂꯛꯄ ꯉꯥ ꯑꯣꯔꯐꯤꯁ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯄꯒꯤ ꯄꯨꯋꯥꯔꯤ ꯂꯩꯈꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯨꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯥꯏꯅꯥꯅ ꯂꯦꯖꯔ ꯋꯦꯄꯟ ꯌꯥꯎꯕ ꯖꯍꯥꯖ ꯊꯥꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯖꯄꯥꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯖꯔ ꯋꯦꯄꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯆꯥꯏꯅꯥꯅ ꯂꯦꯖꯔ ꯋꯦꯄꯟ ꯌꯥꯎꯕ ꯖꯍꯥꯖ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯄꯥꯟꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯦꯖꯔ ꯋꯦꯄꯟ ꯃꯥꯏ ꯄꯥꯛꯅ ꯇꯦꯁꯠ ꯇꯧꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯜꯒꯤ ꯖꯍꯥꯖ ꯑꯃꯠꯇꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯂꯦꯖꯔꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯤ꯫ ꯁꯨꯞꯅꯒꯤ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯂꯩꯕꯥꯛ ꯈꯔ ꯈꯛꯇꯗ ꯂꯦꯖꯔ ꯋꯦꯄꯟꯁꯤꯡ ꯂꯩ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯅꯤꯠ 40-ꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯕ ꯁ꯭ꯄꯦꯁꯇ ꯏꯔꯨꯖꯗꯅ ꯂꯩꯕ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯅꯤꯠ 40-ꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯕ ꯑꯃꯗꯤ ꯑꯌꯨꯛ ꯑꯣꯏꯔꯛꯄ ꯁ꯭ꯄꯦꯁꯇ ꯏꯔꯨꯖꯗꯅ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯌꯨꯡ ꯊꯛꯇꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 5ꯗ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯀꯤ ꯈꯣꯡꯆꯠꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯕꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝꯁ ꯑꯃꯗꯤ ꯔꯦꯕꯤ ꯋꯤꯜꯃꯣꯔ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯥꯁꯥꯒꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯅꯤ ꯑꯁꯤ ꯃꯊꯪ ꯆꯍꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯍꯜꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯁ꯭ꯄꯦꯁꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯨꯔꯕ ꯌꯨꯀꯦ ꯁ꯭ꯄꯦꯟ ꯑꯦꯖꯦꯟꯁꯤꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯦꯒꯥꯟ ꯀ꯭ꯔꯣꯁꯤꯌꯥꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯕꯦꯔꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 210 ꯂꯣꯝ ꯋꯥꯡꯅ ꯁ꯭ꯄꯦꯁꯀꯤ ꯃꯐꯝꯗ ꯂꯩꯔꯤ꯫ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯃꯇꯝꯗ ꯏꯔꯨꯖꯕ ꯐꯪꯗꯦ꯫ ꯑꯆꯣꯠꯄ ꯐꯗꯤꯒꯨꯝꯕ ꯄꯣꯠꯁꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯥ ꯇꯩꯊꯣꯛꯏ꯫
ꯌꯨꯔꯤꯟꯕꯨ ꯔꯤꯁꯥꯏꯀꯜ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯏ, ꯂꯣꯏꯅꯅ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯃꯔꯝꯅ ꯔꯦꯗꯤꯌꯦꯁꯟꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯒ ꯁ꯭ꯄꯦꯁꯇ ꯂꯩꯕꯒꯤ ꯃꯑꯣꯡꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯣꯏ꯫ ꯒ꯭ꯔꯦꯚꯤꯇꯤ ꯂꯩꯇꯕ ꯃꯔꯝꯅ ꯍꯛꯆꯥꯡꯒꯤ ꯃꯁꯜꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯦ ꯍꯥꯏꯔꯤ꯫ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯔꯦꯕꯤ ꯊꯥ 9 ꯑꯃꯨꯛ ꯂꯩꯈꯤꯕ ꯇꯥꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯁ꯭ꯄꯦꯁꯇ ꯆꯠꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗ ꯆꯠꯄ ꯉꯝꯅꯕ ꯑꯉꯛꯄ ꯐꯪꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯔꯕꯁꯨ ꯑꯈꯟꯅꯅ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯉꯝꯒꯅꯤ꯫ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯈꯛ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ ꯂꯤꯁꯤꯡ ꯀꯌꯥ ꯌꯥꯡꯅ ꯁ꯭ꯄꯦꯁꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯇꯥꯟꯅꯔꯤꯕ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝꯁ ꯑꯃꯁꯨꯡ ꯕꯦꯔꯤ ꯋꯤꯜꯃꯣꯔ ꯑꯅꯤꯁꯨ ꯑꯃꯅꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁ ꯑꯅꯤꯃꯛ ꯁ꯭ꯄꯦꯁꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯉꯝꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯈꯤꯕ ꯃꯔꯝꯅ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯏꯂꯣꯟ ꯃꯥꯁꯛꯅ ꯑꯣꯏꯔꯒꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞ ꯃꯤꯈꯜꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕꯤ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯃꯃꯤꯡ ꯂꯩꯔꯕꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯃꯂꯥ ꯍꯦꯔꯤꯁꯀ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯃꯤꯈꯜ ꯃꯥꯏꯄꯥꯛꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯠꯄꯒ ꯂꯣꯏꯅꯅ ꯀꯃꯂꯥ ꯍꯦꯔꯤꯁꯇ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯗꯨꯅ ꯀꯃꯂꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯂꯣꯟ ꯃꯥꯁꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯒꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯚꯣꯠ ꯀꯥꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯕꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯍꯥꯞꯂꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯂꯣꯟ ꯃꯥꯁꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯝꯞꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯂꯣꯟ ꯃꯥꯁꯛꯅ ꯃꯤꯈꯜ ꯑꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯁꯧꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯕꯣꯔꯁꯟꯒꯤ ꯔꯥꯏꯠ ꯄꯨꯔꯛꯂꯒꯅꯤ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟ꯫ ꯀꯨꯝꯖꯥ 2016ꯇ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯅꯨꯄꯤ ꯀꯦꯟꯗꯤꯗꯦꯠ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕꯤ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟꯅ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯁꯧꯒꯠꯂꯗꯨꯅ ꯍꯤꯂꯥꯔꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯕꯗꯤ ꯑꯦꯕꯣꯔꯁꯟꯒꯤ ꯔꯥꯏꯠ ꯐꯪꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯛꯈꯥꯏꯔꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯁꯇꯔꯟ ꯁꯤꯇꯤ ꯊꯥꯗꯣꯛꯅꯈ꯭ꯔꯦ꯫ ꯃꯦꯔꯤꯟꯁꯤꯡ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ꯫ ꯆꯌꯣꯜ 2-3ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯗꯨꯅ ꯑꯃꯗꯤ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 1,180 ꯔꯣꯝ ꯑꯃꯗꯤ ꯈꯨꯜ 32 ꯔꯣꯝ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯃꯨꯛ ꯇꯛꯈꯥꯏꯔꯛꯄꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯁꯇꯔꯟ ꯁꯤꯇꯤ ꯄꯣꯀ꯭ꯔꯣꯚꯁ꯭ꯀꯗ ꯂꯩꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯅꯕ ꯌꯨꯀ꯭ꯔꯦꯟ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 52,000 ꯔꯣꯝ ꯂꯥꯟꯖꯦꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒ ꯊꯦꯡꯅꯅꯕ ꯌꯨꯀ꯭ꯔꯦꯟꯒꯤ 501 ꯁꯨꯕ ꯃꯦꯔꯤꯟ ꯕꯠꯇꯥꯂꯤꯌꯟ ꯍꯜꯂꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 2.5 ꯍꯦꯟꯅ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯈꯟꯅꯕ 501 ꯁꯨꯕ ꯃꯦꯔꯤꯟ ꯕꯠꯇꯥꯂꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯅꯅꯕ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯦꯔꯤꯟ ꯕꯠꯇꯥꯂꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯔꯁꯤꯌꯥꯒꯤ ꯂꯝꯗꯒꯤ ꯀꯧꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯝ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯈꯟꯅꯕ 501 ꯁꯨꯕ ꯃꯦꯔꯤꯟ ꯕꯠꯇꯥꯂꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯕ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯌꯨꯀ꯭ꯔꯦꯟꯒꯤ 501 ꯁꯨꯕ ꯃꯦꯔꯤꯟ ꯕꯠꯇꯥꯂꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯗꯨꯃꯛ ꯂꯥꯜ ꯊꯦꯡꯅꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯣꯀ꯭ꯔꯣꯚꯁ꯭ꯀꯒꯤ ꯃꯤꯑꯣꯏ 58,000 ꯔꯣꯝ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫
ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯁꯥꯏꯜ, ꯑꯥꯔꯇꯤꯂꯔꯤ, ꯔꯣꯀꯦꯠ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯗꯒꯤ ꯏꯁꯇꯔꯟ ꯁꯤꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯣꯛꯔꯣꯚꯁ꯭ꯀ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 52,000 ꯔꯣꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯐꯪ ꯑꯐꯪꯕ ꯇ꯭ꯔꯦꯟ, ꯕꯁ, ꯂꯅꯥꯏ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯔꯁꯤꯌꯥꯗ ꯂꯥꯟꯗꯥꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ 2,00,000 ꯔꯣꯝ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯤꯂꯣꯃꯤꯇꯔ 2,000 ꯔꯣꯝ ꯔꯁꯤꯌꯥꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯔꯣꯚꯁ꯭ꯛ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯤꯂꯣꯃꯤꯇꯔ 2,000 ꯔꯣꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ኦሌꯛꯁꯖꯦꯟꯗ꯭ꯔ ꯁꯤꯔꯁꯀꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯣꯔꯣꯚꯁ꯭ꯛꯇ ꯍꯧꯖꯤꯛ ꯂꯥꯜ ꯀꯟꯅ ꯁꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯔꯣꯝ ꯁꯤꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯖꯥꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯇ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯗꯤꯀꯦꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯃꯆꯥꯛꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯌꯥꯎꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯇꯨꯅ ꯁꯤꯕ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯤꯡ ꯂꯩꯔꯦ꯫ ꯒꯥꯖꯥꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯖꯥꯗ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯗꯤꯀꯦꯜ ꯍꯦꯜꯊ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯕ ꯃꯐꯝ 38 ꯔꯣꯝ ꯃꯄꯨꯡ ꯐꯥꯅ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯂꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯊꯥꯎ ꯂꯩꯇꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯊꯥꯎ ꯂꯤꯇꯔ 4,000 ꯔꯣꯝꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯁꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯗꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯤꯌꯥꯝꯕꯨ ꯑꯇꯝꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯏꯖꯔꯦꯜꯗ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯂꯥꯟꯗꯥꯔꯛꯂꯒꯗꯤ ꯀꯤꯕꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯅꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫